ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯁꯤ ꯃꯣꯠꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯏꯪ ꯑꯁꯥꯒꯤ ꯑꯍꯣꯡꯕ ꯂꯩꯔꯛꯄ, ꯃꯍꯧꯁꯥꯒꯤ ꯈꯟ ꯀꯥꯏꯁꯤꯜꯂꯛꯄ ꯑꯃꯗꯤ ꯎꯃꯪ ꯀꯣꯛꯊꯣꯛꯄꯅꯆꯤꯡꯕ ꯀꯌꯥ ꯊꯣꯛꯂꯒꯁꯨ ꯃꯥꯂꯦꯝꯁꯤꯗ ꯄꯨꯛꯅꯤꯡ ꯍꯨꯅ ꯅꯤꯡꯊꯤꯕ ꯃꯐꯝ ꯀꯌꯥ ꯑꯃ ꯂꯩꯔꯦ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯍꯨꯝꯒꯤ ꯃꯔꯝꯗ ꯈꯪꯃꯤꯟꯅꯁꯤ꯫ ꯅꯝꯕꯔ 1. ꯌꯣꯀꯨꯜꯁ ꯑꯥꯔꯂꯣꯟ ꯑꯥꯏꯁꯂꯦꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯎꯟꯒꯤ ꯇꯨꯔꯦꯜꯅ ꯁꯦꯝꯕ ꯄꯥꯠ ꯒ꯭ꯂꯦꯁꯤꯌꯔ ꯂꯒꯨꯟꯁꯤꯒꯤ ꯄꯤꯛꯆꯔ ꯍꯦꯛ ꯌꯦꯡꯕꯗ ꯏꯍꯥꯟ ꯍꯥꯟꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯕꯒꯦ? ꯏꯁꯤꯡꯁꯤꯒꯤ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯍꯤꯒꯣꯛ ꯃꯆꯨꯁꯤ ꯁꯣꯏꯗꯅ ꯎꯕꯤꯔꯝꯒꯅꯤ꯫ ꯂꯤꯛꯂꯤ ꯃꯥꯅ ꯂꯪꯂꯤꯕ ꯃꯑꯣꯡꯁꯤ ꯐꯦꯟꯇꯁꯤ ꯃꯨꯚꯤ ꯁꯤꯟ ꯑꯃꯒꯤ ꯌꯥꯝꯅ ꯆꯨꯅꯕ ꯃꯐꯝ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ꯫ ꯑꯅꯛꯄ ꯒ꯭ꯂꯦꯁꯤꯌꯔꯁꯤꯡꯗꯒꯤ ꯇꯦꯛꯂꯛꯄ ꯉꯧꯔꯣꯛ ꯉꯧꯕ ꯎꯟꯄꯥꯛꯁꯤꯡꯅ ꯑꯇꯤꯌꯥꯗ ꯂꯩꯆꯤꯜ ꯄꯥꯏꯕ ꯃꯥꯜꯍꯜꯂꯤ꯫ ꯃꯁꯤꯒꯤ ꯎꯟ ꯃꯍꯤꯅ ꯁꯦꯝꯂꯛꯄ ꯄꯥꯠ ꯑꯁꯤ ꯑꯥꯏꯁꯂꯦꯟꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯄꯥꯠꯅꯤ꯫ ꯑꯔꯊ ꯑꯣꯕꯖꯔꯕꯦꯇꯔꯤ ꯍꯥꯏꯔꯤꯕ ꯁꯥꯏꯠꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯠ ꯑꯁꯤ ꯃꯤꯇꯔ 294 ꯂꯨꯏ ꯍꯥꯏꯔꯦ꯫ ꯄꯥꯠꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯃꯥꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯅ 18 ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔꯁꯅꯤ꯫ ꯁꯃꯨꯗ꯭ꯔꯒꯁꯨ ꯇꯥꯏꯅꯕ ꯑꯣꯏꯕꯅ ꯏꯊꯛ ꯀꯥꯔꯛꯄꯒꯤ ꯏꯄꯣꯝꯅ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯒꯤ ꯏꯁꯤꯡ ꯄꯥꯠꯁꯤꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯤꯒꯨꯝꯕ ꯄꯥꯠ ꯃꯈꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅ ꯂꯦꯒꯨꯟ ꯍꯥꯏꯅ ꯈꯪꯅꯩ꯫ ꯌꯣꯀꯨꯜꯁ ꯑꯥꯔꯂꯣꯟ ꯒ꯭ꯂꯦꯁꯤꯌꯔ ꯂꯦꯒꯨꯟꯁꯤ ꯌꯥꯝꯅ ꯅꯧꯔꯤ꯫ ꯃꯁꯤ 1934ꯗꯒꯤ 1935 ꯐꯥꯎ ꯃꯅꯨꯡ ꯋꯥꯠꯅꯣ-ꯌꯣꯀꯨꯜ ꯒ꯭ꯂꯦꯁꯤꯌꯔꯗꯒꯤ ꯁꯧꯗꯣꯔꯛꯈꯤꯕ ꯏꯁꯤꯡ ꯇꯨꯡꯁꯤꯜꯂꯛꯄꯗꯒꯤ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯀ꯭ꯂꯥꯏꯃꯦꯠ ꯆꯦꯟꯖ ꯌꯥꯡꯈꯠꯂꯛꯄꯗꯒꯤ ꯎꯟ ꯁꯧꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯄꯥꯠ ꯑꯁꯤꯁꯨ ꯆꯥꯎꯊꯣꯔꯛꯄ ꯂꯦꯞꯇꯅ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯃꯐꯝꯁꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯇꯨꯔꯤꯁ ꯁ꯭ꯄꯣꯠ ꯑꯃ ꯑꯣꯏꯕꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯩꯕꯥꯛꯀꯨꯝ ꯐꯖꯔꯕ ꯗ꯭ꯔꯤꯁ꯭ꯌꯁꯤꯡ ꯌꯦꯡꯂꯨꯅꯕ ꯂꯝꯀꯣꯏꯕ ꯀꯌꯥ ꯀꯣꯏꯔꯛꯏ꯫ ꯌꯣꯀꯨꯜꯁ ꯑꯥꯔꯂꯣꯟ ꯑꯃꯗꯤ ꯑꯀꯣꯏꯕꯒꯤ ꯃꯐꯝꯁꯤꯡ ꯋꯥꯠꯅꯣ-ꯌꯣꯀꯨꯜꯁꯀꯤ ꯁꯔꯨꯛ 2008ꯗ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯅꯝꯕꯔ 2. ꯗ ꯁꯦꯁꯦꯜꯁ 1881 ꯍꯥꯏꯔꯤꯕ ꯆꯍꯤꯁꯤꯗ ꯃꯃꯤꯡ ꯂꯩꯔꯕ ꯕ꯭ꯔꯤꯇꯤꯁ ꯖꯦꯅꯔꯦꯜ ꯆꯥꯔꯜꯁ ꯆꯥꯏꯅꯤꯁ ꯒꯣꯔꯗꯟꯅ ꯕꯥꯏꯕꯜꯗ ꯌꯥꯎꯕ ꯏꯗꯦꯟꯒꯤ ꯂꯩꯀꯣꯜ ꯊꯦꯡꯅꯔꯦ ꯍꯥꯏꯅ ꯇꯁꯦꯡꯅꯃꯛꯀꯤ ꯐꯥꯎꯖꯈꯤ꯫ ꯃꯍꯥꯛꯅ ꯂꯩꯀꯣꯜꯁꯤ ꯏꯟꯗꯤꯌꯟ ꯑꯣꯁꯤꯟ ꯃꯌꯥꯏ ꯆꯕꯨꯛꯇ ꯂꯩꯕ ꯄ꯭ꯔꯦꯁꯂꯤꯟ ꯀꯧꯕ ꯏꯊꯠꯁꯤꯗ ꯂꯩ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯄ꯭ꯔꯦꯁꯂꯤꯟꯁꯤ ꯏꯊꯠ 115 ꯄꯨꯟꯁꯤꯟꯗꯨꯅ ꯁꯦꯝꯕ ꯁꯦꯁꯦꯜꯁ ꯂꯩꯕꯥꯛꯀꯤ ꯁꯔꯨꯛ ꯑꯣꯏꯕ ꯏꯊꯠ ꯑꯃꯈꯛꯅꯤ꯫ ꯃꯁꯤꯒꯤ ꯏꯊꯠꯁꯤꯡꯁꯤꯗ ꯉꯧꯔꯣꯛ ꯉꯧꯕ ꯂꯩꯉꯣꯏꯅ ꯁꯦꯝꯕ ꯁꯃꯨꯗ꯭ꯔ ꯇꯣꯔꯕꯥꯟꯁꯤꯡ ꯂꯩ꯫ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯇꯔꯀꯣꯏꯁ ꯃꯆꯨꯒꯤ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯕ ꯏꯊꯠꯁꯤ ꯑꯌꯥꯝꯕꯅꯗꯤ ꯒ꯭ꯔꯦꯅꯥꯏꯠ ꯀꯧꯕ ꯑꯀꯟꯕ ꯅꯨꯡ ꯃꯈꯜꯁꯤꯡꯅ ꯁꯦꯝꯃꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯈꯔ ꯑꯃꯗꯤ ꯀꯣꯔꯜꯁꯤꯡꯗꯒꯤ ꯑꯣꯏꯔꯛꯄ ꯑꯦꯇꯣꯜꯁꯤꯡꯅꯤ꯫ ꯑꯜꯗꯦꯕ꯭ꯔꯥ ꯒ꯭ꯔꯨꯞ ꯑꯣꯐ ꯑꯥꯏꯂꯦꯟड्ꯁꯇ ꯂꯩꯕ ꯑꯜꯗꯦꯕ꯭ꯔꯥ ꯑꯥꯏꯂꯦꯟꯗꯁꯤ ꯃꯥꯂꯦꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯔꯜ ꯑꯦꯇꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯂꯤ꯫ ꯀꯣꯔꯜ ꯑꯦꯇꯣꯜ ꯍꯥꯏꯕꯗꯤ ꯀꯣꯔꯜ ꯀꯧꯕ ꯁꯥ ꯃꯈꯜꯁꯤꯡꯁꯤ ꯁꯨꯝ ꯁꯧꯒꯠꯂꯛꯇꯨꯅ ꯔꯤꯡ ꯃꯑꯣꯡ ꯃꯥꯅ ꯁꯦꯝꯂꯛꯄ ꯏꯊꯠ ꯑꯗꯨꯕꯨ ꯈꯪꯅꯩ꯫ ꯑꯦꯇꯣꯜꯁꯤꯡꯁꯤꯅ ꯂꯦꯒꯨꯟ ꯑꯃꯕꯨ ꯃꯇꯧ ꯑꯁꯨꯝꯅ ꯀꯣꯏꯁꯤꯜꯂꯒ ꯂꯩ꯫ ꯑꯁꯤꯒꯨꯝꯂꯕ ꯑꯜꯗꯦꯕ꯭ꯔꯥ ꯑꯥꯏꯂꯦꯟꯗꯁꯤ ꯌꯨꯅꯦꯁꯀꯣ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯑꯃꯁꯨ ꯑꯣꯏ꯫ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯍꯥꯏꯔꯤꯕꯁꯤ ꯃꯍꯧꯁꯥꯒꯤ ꯅꯠꯇ꯭ꯔꯒꯅ ꯈꯨꯠꯁꯦꯝꯒꯤ ꯑꯣꯏꯕ ꯃꯐꯝꯅꯤ꯫ ꯃꯁꯤ ꯑꯟꯇꯔꯖꯥꯇꯤꯒꯤ ꯊꯥꯛꯇ ꯊꯣꯏꯅ ꯃꯔꯨ ꯑꯣꯏ꯫ ꯑꯗꯨꯅ ꯌꯣꯛꯈꯠꯄꯤꯕ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯆꯪꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯅ ꯂꯧꯅꯩ꯫ ꯁꯥꯏꯠꯁꯤꯡꯁꯤ ꯌꯨꯅꯦꯁꯀꯣꯒꯤ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯀꯟꯚꯦꯟꯁꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯍꯥꯏꯕ ꯃꯤꯡꯊꯣꯜꯁꯤ ꯄꯤꯕꯅꯤ꯫ ꯁꯦꯁꯦꯜꯁ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛꯁꯤ ꯅꯦꯆꯔ ꯔꯤꯖꯔꯚ ꯑꯃꯗꯤ ꯃꯦꯔꯤꯟ ꯄꯥꯔꯛ ꯀꯌꯥ ꯂꯩꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯂꯝꯀꯣꯏꯐꯝ ꯑꯃꯅꯤ꯫ ꯅꯝꯕꯔ 3. ꯖꯥꯏꯟꯠꯁ ꯀꯣꯖꯋꯦ ꯅꯣꯔꯗꯔꯟ ꯑꯥꯌꯔꯂꯦꯟꯗꯒꯤ ꯁꯃꯨꯗ꯭ꯔ ꯈꯣꯡꯕꯥꯜꯁꯤ ꯐꯖꯔꯕ ꯃꯐꯝꯗ ꯄꯤꯛ ꯊꯜꯂꯕ ꯖꯒꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯁꯤꯡꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯉꯥꯟ ꯇꯥꯅ ꯆꯣꯡꯊꯣꯛꯄ ꯉꯛꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯄꯨꯛꯅꯤꯡ ꯍꯨꯕ ꯍꯥꯏꯔꯒꯗꯤ ꯖꯥꯏꯟꯠꯁ ꯀꯣꯖꯋꯦ ꯑꯁꯤꯅꯤ꯫ ꯇꯣꯔꯕꯥꯟꯁꯤꯕꯨ ꯀꯣꯏꯁꯤꯜꯂꯤꯕ ꯆꯤꯡꯗꯣꯜꯁꯤꯡꯗꯨ ꯀꯥꯔꯒ ꯃꯥꯂꯦꯝꯒꯤ ꯑꯇꯩ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇꯕ ꯗ꯭ꯔꯤꯁ꯭ꯌ ꯑꯃꯈꯛ ꯌꯦꯡꯕ ꯐꯪꯒꯅꯤ꯫ ꯕꯥꯁꯥꯜꯠ ꯀꯧꯕ ꯅꯨꯡꯁꯤꯗꯒꯤ ꯁꯦꯝꯂꯛꯄ ꯑꯌꯨꯡꯕ ꯀꯂꯝ ꯂꯤꯁꯤꯡ ꯑꯃꯒ ꯆꯦꯠꯅ ꯁꯝꯅꯗꯨꯅ ꯑꯦꯠꯂꯥꯟꯇꯤꯛ ꯑꯣꯁꯤꯟꯗ ꯀꯨꯝꯊꯈꯤꯕ ꯁꯤꯔꯤꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯁꯤꯒꯨꯝꯕ ꯃꯃꯥꯏ 3 ꯄꯥꯟꯕ ꯍꯦꯛꯁꯥꯒꯣꯅꯦꯜ ꯀꯂꯝꯁꯤꯡꯁꯤ ꯄꯨꯟꯅ ꯃꯁꯤꯡ ꯆꯥꯎꯔꯥꯛꯅ 90,000 ꯔꯣꯝ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯄꯥꯅꯩ꯫ ꯂꯦꯖꯦꯟ ꯑꯃꯈꯛꯀꯤ ꯃꯇꯨꯡ ꯏꯟꯅ ꯐꯤꯌꯣꯟ ꯃꯦꯀꯨꯜ ꯀꯧꯕ ꯑꯥꯏꯔꯤꯁ ꯖꯥꯏꯟꯠ ꯑꯃꯒ ꯁ꯭ꯀꯣꯇꯤꯁ ꯃꯤꯖꯥꯎ ꯕꯦꯅꯥꯟꯗꯣꯅꯔ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯕꯨ ꯌꯥꯝ ꯌꯦꯡꯊꯤꯅꯔꯝꯃꯤ ꯍꯥꯏꯅꯩ꯫ ꯕꯦꯅꯥꯟꯗꯣꯅꯔꯅ ꯃꯦꯀꯨꯜꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯀꯥꯏꯕ ꯀꯌꯥꯔꯛ ꯄꯤꯈꯤ꯫ ꯃꯗꯨꯗ ꯁ꯭ꯀꯣꯠꯂꯦꯟꯗ ꯌꯧꯅꯕꯒꯤꯗꯃꯛ ꯅꯨꯡꯖꯥꯎꯁꯤꯡ ꯊꯥꯗꯗꯨꯅ ꯁꯃꯨꯗ꯭ꯔ ꯂꯥꯟꯊꯣꯛꯅꯕ ꯃꯦꯀꯨꯜꯅ ꯍꯣꯠꯅꯈꯤ꯫ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟꯁꯤꯡꯗꯨ ꯕꯦꯅꯥꯟꯗꯣꯅꯔꯅ ꯑꯃꯨꯛ ꯊꯨꯒꯥꯏꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯦꯝꯍꯧꯕ ꯁꯔꯨꯛꯁꯤꯡ ꯑꯗꯨ ꯉꯁꯤꯒꯤ ꯖꯥꯏꯟꯠꯁ ꯀꯣꯖꯋꯦꯁꯤꯅꯤ ꯍꯥꯏꯅ ꯊꯥꯖꯅꯩ꯫ ꯃꯁꯤꯅ ꯕꯤꯒ꯭ꯌꯥꯟꯒꯤ ꯑꯣꯏꯕ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯩꯔꯝꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ꯫ ꯅꯨꯡꯁꯤꯡꯁꯤꯕꯨ ꯀꯨꯞꯅ ꯅꯩꯅꯕ ꯖꯤꯑꯣꯂꯣꯖꯤꯁꯁꯤꯡꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯛꯁꯥꯒꯣꯅꯦꯜ ꯀꯂꯝꯁꯤꯡ ꯑꯁꯤ ꯉꯁꯤꯗꯒꯤ ꯆꯍꯤ ꯃꯤꯂꯤꯌꯟ 60 ꯔꯣꯝꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯃꯩꯒꯤ ꯆꯤꯡ ꯄꯣꯛꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯃꯅ ꯑꯣꯏꯍꯜꯂꯛꯈꯤꯕꯅꯤ꯫ ꯂꯣꯛ ꯂꯥꯎꯕ ꯑꯁꯥꯕ ꯂꯥꯚꯥ ꯑꯗꯨ ꯐꯝꯖꯤꯜꯂꯛꯇꯨꯅ ꯑꯉꯛꯄ ꯃꯑꯣꯡꯒꯤ ꯅꯨꯡꯁꯤꯡꯁꯤ ꯁꯦꯝꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯦ꯫ ꯚꯤꯗꯤꯑꯣꯁꯤꯗ ꯄꯟꯖꯈ꯭ꯔꯤꯕ ꯃꯐꯝ ꯑꯍꯨꯝꯃꯛ ꯌꯨꯅꯦꯁꯀꯣ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯉꯥꯛꯇꯅꯤ꯫ ꯉꯁꯤꯒꯤ ꯋꯥꯍꯪ: ꯏꯟꯗꯤꯌꯥꯒꯤ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅ ꯋꯥꯔꯜꯗ ꯍꯦꯔꯤꯇꯦꯖ ꯁꯥꯏꯠ ꯆꯟꯈꯤꯕ ꯃꯐꯝꯁꯤꯡꯗꯨ ꯀꯔꯝꯕꯅꯣ ꯍꯥꯏꯕꯤꯔꯝꯃꯨ꯫
Video si nungairagadi like tawbiba kawbigano. Yaningba yaningdaba leibiragasu comment oina thanbiramo. Subscribe tawdribasingna channel si kanai khanbiragadi soidana share amadi subscribe tawsinbiyo. Channel sigi growth yankhat hanbiduna henna afava content purakpada mateng pangbinaba haijari.